ngasi Minister Karam Siam na hongdokre. Tongan mamapam kaya da wakat mipam sathakre siabil handoktra badi Republic Day gi thoram boycott tawrakadori. Amadi socio-economic census ki matung ina iramdam asida miyoi chada humda di masagi yumpham leitri PIL lakadori. Kurumzari Times of Manipur gi numidangi pau mityang tabiri basingbu Bidyapati meng lambam na taram na okchari hauzik pau sandok na pizari Manipur lenga ki Department of Tourism amadi All Manipur Polo Association amasung hantre ekoina sinduna Mari Subastad Huddegi Mari lainaba International Women's Polo Tournament ngasi Imphal gi mapal kangjai bungda KFNPD Minister Karam Siam na hogdokre tournament na sida India Manipur gi team yauna Kenya, Australia, Canada, Argentina, USA amadi IPA Indian Polo Association gi team saruk yari ngasi gi ahan ba match ta Indian Polo Association amadi Canada team ani gi marakta sanaki maduda Canada na IPA bu panjal taret marida maithi ba pikre aduga ani suba match ta na Argentina na panjal manga ahumda India Manipur bu maithi ba piki tournament adubu hogdokladuna KFNPD Minister K. Siamna lamdam asigi nupi singi thauna malemgi miyamna masak khanglibani ngasi lamdam asigi nupi polo sanaroi singnasu adugumba thauna sing adu soidana lerangani haiki polo sanaroi hausi khara thengthara kiba aduna polo gi origin oiriba Manipur da leriba akoi players singsi di leriba association singna and encourage orga aduge hena sanaroi sing putuaga the TV the polo ki horok phamne haibadu putna nabagi tanjadu lomi nabagi tangai phadaba leire aduna matamama dadi polo sinupa khanga sanaraga ayamba koi leiriba sejam singsi kaya yengba lamde adubu hojikti nupi player kaya thularnina nasigi audience ta phamiriba mayam sisu koi nupi adi koi mai cha mayam ama adi sanaraba sibu pungning thabat poina lapi base akoi madugi namukta Manipur sarkar ki tarftari kaunal khangbu chari Sanara singi maikai dagisu malem gi khwaidagi liraba polo ground mapal kangjai bungda sanaba phangjaba asi yamna laibuk phabani masida yam apen bapo I haina su phongdokki Team Canada is very happy to be here. We're very excited to visit the grounds, the oldest polo grounds in the world. We're happy to support women's polo and polo in Manipur, and we're just really excited to be here and experience this. I'm very proud and happy to be in my own country where the polo began, and this is our second visit, and I am very impressed by the Manipuri polo players, and even in the whole India I don't think we have so many girls player as much as Manipur has, and I would be glad to see that it just progresses and improves and becomes better and better every year. It's basically we want to bring up the Manipuri polo players, and it's going to be the tournament is going to be of course competitive. I mean everybody would like to win, but of course in the end we just party together and have fun and make sure that everybody is happy. Alright, the ball's rolling. First one to come, Canada. Back out of there. Again. Picked up and turned around by Slovenia. Hayeng tournament asigi nini sanba numit ki ahanba match da Canada amadi USA aduga ani suba match da na Argentina amadi Kenya ani gi marakta sanagadori. Sia bill revoke tawdragadi lakliba January 26 ta pangthokadoriba India gi Republic Day celebration boycott tawre loinana mainland India gi oiba thabak thoram amatada saruk yararoi haina Johnstone Higher Secondary School Student Union gi General Secretary Ningthau Khongjam Nobin Chandrana lauthokre wafom asingasi school asigi student union room da pangthokhiba pawgi mifam amada haikhibani mahakna makhataraduna laibaki oiba ihau asidadi political parties singsu dal gi khenaba thamdana miyam gi interest ta iramdam
ꯍꯦꯟꯗꯅꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯤꯌꯨ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ ꯆꯪꯁꯤꯜꯂꯛꯀꯅꯤ ꯁꯤꯗꯩ ꯍꯦꯟꯕ ꯀꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ राजनीति दोन मैम कई बीजेपी कांग्रेस है खादोंगनरगा सिदैसिदा मोय मसिन पुंजनबो ngamdri aduga asigumba thangnaba state kaya da akhoi sidun tribe ki chatnariba adugumba ILP chatnariba leba thangnaba state kaya da akhoi citizen amendment bill lisingani ta tuk si gi dangta moy ihok sagalimi haibadi ILP chana मोयजु मसाना मसाबु ngakthok sabang ngamoi haibase mukoi khangi aduga akhoi sidana akhoi lengakna akhoi alp chana ni aun akhoi kaim tawba ngamoi haibagi sigumba pajamyam da ulibasi masi oiba yaba thabang nati था असगी निपान द लोक सभा द पास तौखिबा सिटीजनशिप अमेंडमेंट बिल लिसिंग ने तरातर की मायोक्ता माइकई कयादगी मखाता न खोंजंग संगसिलकली ngasisu बिल खुदक्ता विड्रॉ तौद्रबदी तौगदबनी हाइबा दाबी तौरदुना अपुनबा खुमन लंपाक स्ट्रीट वेंडर्स ऑटो वेन ओनर अमदी शॉपकीपर सिंगना ISPT ममांगदा वाकत मिफम सटखी वाकत मिफम अदुदा सरुक याखिबा अपुनबा खुमन लंपाक स्ट्रीट वेंडर्स की प्रेसिडेंट वाई इंद्रानीना सिटीजन अमेंडमेंट बिल असि अवांग नोंपोक लमदम सिंगदा खुंदारिबा येलहुमी सिंगबु मांगहननबा भारत सरकार की अरोनबा खोंथांग अमनी हिंदू सिंगतगी ओइबा राज्य अमा सेमनबा थौरांगनि हाइबा सु खंगबदा नत ngakpigani khangdaba natte bill asi khudakta withdraw tawgadabani karigumba bill asi chatna halakpa tarabadi jun 19 gi thodok adudagi henna sathiba maheulangpok lakani haiki aukiba 2001 da akoi without territorial limit na akoi gi chisgar gi matang da hantoku adna jun 19 tokda mi 19 siga matung da bill do hantokan tokibani aduna ngasi karigumba लोइने सोई तौरगसु प्रजा मियामदा एमपी सिंथि प्रजा की म्यूसिकना कोई सोईदि तौरे लाले हाइजौ लोइना हाइबा एक से हेक हंतोक्ति भाव कोई हल्लोय खोंजंग के संजिंगिनी अथु मतमदा बिलजे हंतोक्तबा तारगदि तसिना कोई जुन टाइम पांदगी हेनबा खुदोंग थिबामा थोरक मतमदा कोइना मांग थागनि हाइबा फमजे नसिगी मास मीडिया को फम नाकल अमरमदा ख्वाइलमपेल वुमेन यूनाइटेड डेवलपमेंट ऑर्गेनाइजेशन न महिरोई लोप तरुका खुसम नदुना सिटीजनशिप अमेंडमेंट बिल बु यानिंगदब फोंगदोक्तुना वाकत मिफम संग थखरे मिफम अदुदा सरुक याकेबो ऑर्गेनाइजेशन के सेक्रेटरी RK थराक्सनाना सिटीजनशिप बिल असि अवांग नोंपोक लमदम सिंगदा खुंदारिबा येलहुमी सिंगदा अचौबा सिंगदबा अमा पिगदौरिबनी बिल असना मरम ओइरगा मणिपुरदा खुंदारिबा अपिकपा फुरिप सिंगबु मुथखिनबगे अचौबा मरम अमसु ओइरी मरम अदुना बिल असि अकनबा मोंगदा यानिंगदे हाइखि मुट किसनु हाइबगी मुट की बयाबगी अकीबदु लेबदुना अकोइ ngasi student protest pamjari basi kai north east ki student sing neso amadi koi manipur ki koi haiba संसार संस्थान तरुक सिना अदु सिविल सोसाइटी सिंसिना संचालकपा कोई खोंजंग खुदिंग मक्तसु ख्वाइलमपेल वुमेन यूनाइटेड डेवलपमेंट ऑर्गेनाइजेशन सु कोई सरुक याजगनी अदुगा खोंजंग सिंदा कोई थवाय हक्चांग यावना कोई विड्रॉ तौदु पाव कोई चंचन जगनी हाइबो पंची माहिरोई लुप अमसुंग तोंगान तोंगान बलुप सिंगना सिंदुना ngasi sagolban moirang hanuba Kaithel Sangda Sumiam na wakat mifam sathaki wakat mifam aduda MYDC Moirang Hanuba Nupi Saukhat Khongthang Marup Moirang Hanuba Semkat Chagatpa Committee MSU Desam MSF KSA Suk EMS amadi NIPP gi lusingba amadi thomi kayana saruk yaki wakat mifam aduda saruk yakiba North East Indigenous Peoples Parliament ki coordinator Ningthokcha Lanchana Citizenship Amendment Bill na lamdam asagi yellow missingda pirakadaba saitheng amasung Bharat Sarkarna awang nongpo ki state singda हंथना येंगदुना लाकपा अदु बिल असना हेन मयक सेंगहले हाइबा वाफम सिंगसु थमखी मणिपुर पीपल बिल चलायरकांदा अखोय अमोहन मिटोप सिंगी चंगनगुमसे होनरिङाइदा इंगक ngakpa 2014 da BJP ki manifesto da yawgiba yellow mi singa sibu kanbagi mahutta yellow mi singa se mutlagani maramdi mirebang macha mayam thomot khagani na khallinge da mirebang macha mayam sibu Bangladesh ki changakpa Pakistan ki changakpa mayam sibu support tawba moi se Bharat macha ohenba yarani haiba citizenship amendment bill yamna venomous oiba sumba bill ama ek on thoktana मोइबु सखंगदना अवांग नोंपोकी लैरिबा डेमोग्राफिक लैंडस्केप सिदा अचौबा अहोंग पुरक्तना येलो मी सिंगबु मुथतनाबु होनरक्लिबा इंडियन की रेसिस्ट पॉलिसी एसे मसिबु चैलेंज तौदना इमा इबेन सिंग इचलिचे सिंगदा हाइरिबा एक्सि करिनो हाइबदु अखोइना खंगनबु होनजबनी
Amaromda Thobal Bazar da su bill asigi mayokta kaithel phambi imasing amadi miyamna wakat mifam sathaki. Amaromda Mahiroi Lup Singna Republic Day boycott tawani haina laurabasu Republic Day thoramgi mangoinana ngasi su mafam kayada security force na thibo humbagi thabak chathabadi leptan adumak sapthari. Tha asigi kuntarukta pangthokadoriba Republic Day thoramgi mangoinana ngasisu mafam kayada security force na thiba humbagi thabak chathaba leptri ngasisu Imphal West District Police ki additional SP operations TH Krishna Tombi Kiliching Makhada Masjid Road Pratap Gali Kakhulong Nambul Mapal area da combing operation chathaki Ayuk pung 3:50 dagi hauraga Nepal ka minute kontra mga phawba chathakhiba operation aduda punna miyoi chani ga kontra taruk masak khangdokpagi thabak chathaki maduda masagi saktak che yaudaba miyoi tarani thoi lokhatuna city police station da sinakhi Imphal East Su District asigi additional SP Law and Order AG Sarmagi mityeng makhada Kongpal Sarjor Lekai ki akoibada thibo humbagi thabak chathaki maduda punna nupa nupi chani 50 verification chathaki adumak pumi phami pundi yaukhide Bisnupur District ki oina District asigi additional SP operations Khetrimayu Manihar ki mityeng makhada Commando OC B Lungthang Wi-Fi na luchingba Bisnupur District CDO gi team amana Moirang Bazar area da combing operations chathaki Nimit yung ba matung pung 3:00 kontra mga dagi hauraga pung 3:10 phawba chathakhiba operations aduda miyoi chani ga kontra mga verification chathaki maduda masagi saktak che yaudaba miyoi 12 makhatana verification chathana bagidamak Moirang Police Station da sinakhi Thobal District ki oina District asigi SP Gautam gi mityeng makhada Thobal Police Commando amadi Yairipok Police Station gi combined team amana Yairipok Police Station gi manung chanba Yairipok Bazar da combing operations sathaki ayuk pung 10:10 dagi nimit yung bamatung pung 12:00 kunchat pa phawba chathakhiba operations aduda punna miyoi 110 verification chathaki Maduda matik chaba saktak che puthokpa ngamdaba miyoi 13 makhatana masak khangdokna bagidamak Yairipok Police Station da sinakhi Amaromda lakliba January 13 ta pangthokadoriba Republic Day celebration asiga mari leinana Imphal West ki City Police ki manung chanba Pauna Bazar gi akoibada leiba hotel amadi lodge singdasu Imphal West District Commando Bazar Unit ki kanguna Paksana hotel changduna thiba humba amadi leramba miyoi sing verification chathaki numit yungba matung pung 2:95 dagi hauduna pung 3:50 phawba chathakhiba search operation aduda chawrakna miyoi marifu taruk muk masa masagi saktak che puthok handuna masak khangdokpagi thabak chathaki adumakpu thoidokpa mi phami pundi yaukhide ngasi operations chathakhiba hotel sing adudi Santos Hotel Jehovah Lodge Hotel Christina Hotel Bliss amadi Prince Lodge Hauzik Imphal da thungladona leiriba All India Congress Committee ge General Secretary Manipur in charge Luizenho Failare amadi Secretary Charles Porongpo yauna Manipur Pradesh Congress Committee ge CWC member singna hauzik oiriba wathok asigi matangda mifam pangthoktuna khanadona warep ani lawkhre MPCC gi mifam aduda CLP gi luchingba o ibobi CWC gi member gaikhangam Manipur Pradesh Congress Committee President Jen Haukip Saruk yakhi mifam aduna BJP lengang citizenship Amendment Bill Lok Sabha da pass tawkhibabu condemn tawbaga loinana yelhomi singbu muthatnaba hotnababu yaningdaba utpa handak pangthokhiba assembly election da Rajasthan Madhya Pradesh amasung Chhattisgarh da chauna mai pakpa ngamkhiba aduda Congress President Rahul Gandhi na lawkhiba thodangbu ikai khumnaba utpani hairi Socio-economic census ki matung ina iramdam asida miyoi chada humdradi masagi yumpham leitri sahi lisang sitna sarkar gi mari leinaba singda haijakhrabasu lairiba masagi yumpham leijadaba miyoi singi pifam thokpa pata lengakna pidabagi mayokta PIL file lakadori ngasi Manipur Press Club ta pangthokhiba pawgi mifam amada hiram asigi matangda Achauba Thaudang Loduna Lakleba Ekta Parisat ki Project Coordinator Hawbijam Surjitna Socio-economic census listing ni taramathoi gi matung ina lamdam asida masagi yumpham lejdaba miyoi masing lakngamdana leiri hauzik lamdam asida mitop miancha kaya sangsilakpadagi ILP gi system chatna halu haina lawlakriba cherak asida lamdam asida masagi yumpham lejdaba miyoi sing asi takthokpada yawgadori bara haibasi
अचौबो वहंग अमा ओइरक्लिबनी मियोइसिंग असिदा मसागी युम पता पीबा हाइबसी मालेमगी ओइना अमदि संविधानगी ओइबा पांगथोकबा अधिकारनी अदुगिसु मथक्ता MLR अमदि LR Act 1950 गी सब सेक्शन अनिगी सेक्शन 13 गी मतुंग इना युमफम लेजदब मियोइसिंग असिदा पता पीबा याई हाइना पल्लिबनी मरम अदुना सांगलबा मतम असिदा मरी लेनबसिंगना मसागी पता फंगफम थोकलबा मियोइसिंगदा पता पीद्रबनिना वायल लोइसंगी मतेंग लौरगनी हाइखी अखोइद लेतादबा ट्रॉमासिंग मयाम अनायिक मयाम सु फौजलकपा मसा मसुजिंग भावबदा कनो तौरक्तबा अदिगिदी इमुंग मनुंगसिंग सिदैसिदा खना सैनबा सुम यावरकपा हाइतारे को सुम मयाम सु थेंगनजरी अदुना इविक्शन गी करिगी सिंगसी अल्टरनेटिव कइनोमा तौबिद्रगदी प्रॉपर खुंदा लेताननबा हाइतारे खुंदा लेताननबा अमा सिनबिद्रगदी इविक्शन तौबा तोपियु अदुगी मसी करीगुंबा साजलमिबा मीजिंगना मपाल लमगी करी करी खोगी येलहौमीगी मनुंग सन्दबो इतारगदी मदुदी खोगी मनुंग सनजदी अदुगा येलहौमी लमदमसिदा लेरकपा लमदमसिदा चावजबो पोक्सबो इतारगदी इविक्शन तौबो तोपियु मदुगा मोइगी तौगे हारगसु मागी अल्टरनेटिव मीन्स अमा खुंदा लेताननबम तौदिंगैगी इविक्शन तौबो तोपियु मसी मरि लेनबसिंगी कइनोदा अपील तौ ngasi pangthokhiba paugi mifam aduda Imphal East West amadi Bisnupur District Homeless Landless Committee amadi yumpham lezadaba mioi kyana sark yakhi makha taba pau pizadringaida break macha matang lozari Private Sports Academy Guwahati gi I-League selection da mai paklaba sanarosingna admission tawbiba yaragani. Admission tawbagi aroiba matam lakliba January gi tangkun. Managing Director da contact tobiyu. Contact number 8787-842-589. Private Sports Academy Guwahati. Hello Kids Clubhouse Play School. Play smart, grow smart. Admissions open for 2019 sessions for playgroup, nursery, LKG, UKG at affordable fee structure. It follows playway and Montessori teaching by well-trained teachers with the help of audio-visual medium and regular activities to enhance creativity. It provides midday meal and transportation facilities. For more detail, please contact Hello Kids Clubhouse 700-5172-365 or 9612719050. Mahindra Tractor Showroom. Mahindra Tractor Showroom na monsoon season lakada monsoon offer pijiri. India da Saba Annapurna domestic mini rice mill amadi grinder. Akak naba matam kharagi oina company na offer price ta niyam da phanganjari. Ho sangbay matakpada electric prepaid ta supnataki lupa ni makai mai jai besan morok yangang marumarang hawai makhal sul takpayarba grinder su phangbiragani. Rice mill da phau pudra seng takpagi awab leitraba yumgi sangoi kasin amada hillaga isana adum phau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak link sinbirau Mahindra Tractor Showroom Malom Bazaar pijariba offer price ki khudong saba simyamna lawbi ho akak naba matam khara khaktan break ki matung da pau makhata ne pizari lamdam asida khundari ba maitai phurup ki khwaidagi senglaba langi lairembi ima imoinu irat thauni numit na lakpada harau nungai ba phongdok lodana chief minister N Birena lamdam asigi miyam da yaifa pausel pirakli mahke yaifa pausel asina makhata na numit asina lakpada lamdam asida chahonga hongba tangdu laita ba nungsi sanaba pinabi ba oirasanu hairi
Lamdam asigi puwariga sagonaраklaba mitai maitagi imoinu ima irat thoni thoram hayeng lamdam asigi tongan mamaphamsingda lup kayana pangthoknaba sem saba hounakre imoinu irat thoni gi mangoinena ngasi Salai Holding Private Limited na thoni thoram asiga madi leinena ngasi imoinu imabo saithaba ibendo imoinu ahong sesak saithajaba haina mingthon ba isegi thoram ama pangthokre tera lokra pamlekai de leiba Salai gi office da nati oina lining laison kya ga loinena pangthokhiba thoram aduda saruk ya khiba Salai gi chairman Narengmup Samarjitna aikoi gi laiwe khraba ipa ipu singna thambiram laba nat ki oiba chatnebi singa sigi mirolna ngakna satminasi lamdam asida punna khunda minariba phurup khudingmakna imoinu imagi numit asina lakpada amitta oina punsinduna saukhatpa lamdam ama purakpa oirasanu haiki ahanbada aikoi maisi aduna ni akoina hawlakpagi magi mawong aikoina hana leiramba family oina leirambadagi aikoina madudagi amuk clan lakhiba clan dagi tribe lakhiba tribe dagi amuk kingdom lakhiba kingdom dagi empire lakhiba sigi journey asida aikoina thingnarakhiba pot khudimak sing ase masi putharaga masi adum loinena tuna lakpa pot ama oibanina ngasidi aikoi masa manau masu sing ama oina ngasi pai pu sing aduna thangat lamaba pot sing ase masi amuk aikoi punna khangminabagi Mamangi sarkar na araiba sen makai loisilaga thamlambana tauge khanba thabak sing tauba ngamde haina Health and Family Welfare Minister L Zente Kumar na phongdokre wafam asing asi lamsang kendra gi manung chanba mayang langjing awang khunau amadi salamda PHSC sangaba amadi CIC gi building sananabu ore uyung tambagi thoramda phongdokhibani Manipur sarkar gi State Health Society amadi Directorate of Health Services na sinduna pangthokpa thoram aduda Minister L Zente Kumar amadi MLA S Rajen na Mayang langjingda leiba PSSC gi nauna saba building awang khunauda nauna saba PSSC gi building amadi salamda PSSC dagi PHC da onthokpaga loinana anoba PHC gi building sanabu oye urung tamki thoram aduda wangang leduna Minister L Zente Kumar na haikibada mamangi sarkar na paisa amata thamlamdabana tengba makai lauthoklaga thamlambana anoba sarkar asna tawningba thabak kaya leirabasu tawba ngamdana leiri adubu health sector haibasi yamna maru oiba darkar oibasing adu anoba sarkar asna pangthoknaba hotnari doctor nurses amadi paramedical staff kaya awatpa leiri adubu sarkar asina khara makai menkhatnaba hotnari haiki Budget the talking nil. You go. But it's Sarkar, lady with Sarkar, so not over. Among the parliament, Sarkar, let them be saying, Tingish in the moment now. You mamma Pandakan, the like it, labor to come back, Kuyas and Lukumshin, I mind all some Tambiri, but you mam Panabagi, Takuma could make Mutan and Tamami Shase. She won't young and Lucilla, Maramot, and now the implement of Havoc and Kubish like trade. MLA S Rajen na haikibada Kendra asida mamangi sahi taramangada ana ayak lamda karisu leiramde PHSC da nongmata doctor lakte building amadi infrastructure hapsin bagi thabaksu taude hojikte Kendra asida nongmata da PHSC gi building ani miyam da khusinaba PHSC amana PHC onthoktuna anobo building sananaba hotnabasi Kendra asida ahanbo oigani ngasi miyam da khusinariba asi isa gi lani haina khanbiyu haina su phongdokhi aikoi gi ngaki oiba aikoi hakchangi laina kaya dagi aikoi sina matam changna dagi iduna leiramba aikoi mayam sing adu sigumba anoba building asina semgat pibasina hena patient singda nungaiba amsung staff singda aikoi mayam gi service tawda nungaiba hena pohallagani haidana yam haijaningi Lamdam asigi miyamna pamna sizinariba potlam singi manungda ama oiriba beson nongmada metric ton listing ani puthokladaba Salai floor mill ngasi dagi thabak tawba hokre Salai Agro Product Private Limited na anoba thaudang Laudana Manti Pukrida Hogdokiba Salai floor mill mathau tawba haukibaga mari leinena Salai gi board of director gi member oiriba Koizam Rosana Salai ne sahi kungi manungda lamdam asida awanba puraknabagi pandamda khongthang asi Laukalakbani ngasidagi mathau tawba horiba Salai floor mill asi salainaba hotnabada lamdam asigi yelhomi sahumlom thabak piri haiki 20 years ki vision jingi manungda mo oriba men oina khoina yang khogi lairiba irisasing asigi maximum job opportunity piba amadi
product sing ji akhoi gi iram dam digi puthok sa ba habi gi pandam sida besan ji ngasi akhoi salai ba hujabani loina na tungda lakada ba mafam masigi local employees sing so khajena tungna ba kanu ngasi ni midang pung taruk makhairom taba matamda Thobal police station gi manung chanba wangban da leiba Sarojini oil pump mapada Tata Shaktiman amaga gari macha amaga thengjen nabada miyoi ama laikhidre ba miyoi adugi maming na thoksom datta kawi Thobal khetri laikai dagi ni hairi Thazaba yaba mafamdagi phangba pawgi matung ina ngasi nungthil Ukhrul district amasung Myanmar gi lonaba ngamkhaida nongmai kapna khre thodok aduda Myanmar army oiramgani chingnaba ani sire hairi paw asina makhata na hairi badi ngasi Myanmar army amasung Indian army gi yanaba amagi matung ina leibak ani gi ngamkhai gi saruk singda chapma naba matamda ROP satpagi thabak chathaki maduda khanghodana nongmai kapnabagi thodok adu thokhibani hairi amaromda ngasi nungthil pung ani rom taba matamda khudeng thabi Batara Thoi Super Air na Kwata Lamkai gi area da operation Sathabada Kuchu Kulai Kaya Fagat Le Hairi. Amuka Hana break Amatanga Lozari. Manang Padu Bumayamana, Yapote Lobu Sakrabanatro, Chakrima, Aduiti, Sanjang the Lucena Batarodana. Bishon the Butot Polorabati, Injaniti, Town Rolorabane, Aduima, Dugandagi, Bishon the Gomachanduga, they be Rogera. Hoi, Imalo Biruraki. Bunga, Bisholamaga Masalamaga da Pi. Ne, Kanglipagi spices industry production lobiron. Iramdang iposuere, Pojan Yautre, Chang Sokre, Duine, KSI na Hogi was a dry panji the Putuiba production. Young resin, ginger powder, chili powder, turmeric powder, cinnamon powder, mithi jira powder, Amadi Hairi Bob, Loinana, Samasal, Amadi Machala Pova. Mayang manadaba packaging systems orba Manipur da Yanan Boina spices industry da ISO 9001 2000 amadi ISO 9001 2015 phangmada natana trademark su registration toraba KSI gi product tam seasonabio Sina khwai dagi hena pharena bonina pire inni Ima KSI gi product sidi yam phabani Loom Lang started with the idea of creating a one-stop destination for all the fashion-forward and stylish shabby people and to pique the curiosity of the rest. With the customer at heart, we deals with shoes, bags and all types of cut and show products for women. We allow and provide customized products, especially wedding and evening gowns. Email loomlang@gmail.com, mobile 9958149894, 7085205085, 7085270490. Manipur ihan hanba oina healthcare products ingi fangfam Diagnomet Instruments Healthcare System. Registered office Khoyathong Nagamapal Road, Imphal 795001. Branch office Lalambung Makhong, Rims Road near Syndicate Bank, Imphal 795001. Complete range star surgical instruments, hospital equipments, OT lights and tables, auto claps, rehabilitation aids, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, amadi nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 038520569092 amadi 917085776993. Ekoi gi email diagnoinst@gmail.com. Ngasimak lengsen birau Diagnomet Instruments Healthcare System. Break matung da taram ukchari amadi pau makhata na pizari Non-Teaching Employees Welfare Association RIMS na makhoi gi starter of demand sing thabak to onthokpi haiba dabi tawduna nahandagi hauna changsilakba khongjang hanba leitri ngasi so association gi luchingba amadi members na RIMS ki A block mamangda wakat mifam sathaki wakat mifam aduda saruk yakeba association ga secretary TH Babuna association na taliba dabi sing ngasi fawda RIMS ki director na chapchaba paukum pidana leiri athuba matamda general body mifam pangthoklaga makhata ba khongjang damak phirep lauragani haiki pung mari buki manungda ekoi director si tholaga wari sanada tagade ekoina union health minister adagi prime minister adagi chief minister bodo duga akoigi governor da ekoina sarsi matik chadre lakthoani hana haibadagi ngasi mi humni subasida magi chakui nomo matungda ngasai ngasi ko unaba tholei aduna maramo erga ekoina tan ki demand sing se authority ga ekoigi Non-Teaching Employee Welfare Association ga yanadri lawnuraga ekoi hiki makhata instruction
All Manipuri DPC completed candidates of Manipur Rifles male listing in Tara Taruk Bates na Haidok Tana Lady but DPC ki fall Atuba Matam the Haidok Piu Haibagi Dabi Tauduna Ngasi Kai Sampat Lemazam like community hall the Wakat Mipam Satakre Kongzang Adu the Saruk Yakiba Ze Siki President Saddam Hussein Ngasigi Lengang na DPC Pangthoki Bachahi Ani Parak Laba Power Fall Haidok Tabana candidate Singna Awaba Mayuk Nere Atuba Matam the DPC ki fall Haidok Piu Haiki Republic Day Hogi Mamangda Kaigumba, Lengang Asna, Lengang Asina, Iko Tabu Asibu, Haidok Pidragadi, Matangi Nonganba, Tarikuntret, Tegi, Tarikunipan, Hinung Pova, when a ban Munifunipan General Staiko of Susiam Hazare. RNBA Gitaret Suba Youth Conference King Asi Humni Chanba Numita Sirs, Chamaga Modragi Choir Shakpa Kangbu Singi Oiba Isai, Sangdam Navathoram Amasat. Sathakre Manipur gi amadi mapandagi lakpa miyoi kayana saruk yakeba youth conference asida magi oiba mot kaya phongdoknaki. The youths are empowered to live responsibly. Hi, we have come to the middle of the program, but yet we have the final day that will be tomorrow, and this gathering is not only Dialogue Assam, which is at the border of Manipur. So as we come here, we are of the same tribe, but we are rich in diversity. We come from hilly areas as well as valleys. So we bring all the good characters and present here, and we adopt them from it. And we are so happy to be here. So many things are happening here. The stage performance and everything is very good. Youth Mayam, Church, Jorang na haibada 189, 190, Muk Labor Church, Assam da Labor, Manipur da Labor, Nagaland da Labor, Mayam, Youth Mayam Silaga, Singuma, Punba, Mayam Pule Haraga Ishorge Wahi, Taminaba. Otherwise, Shorgi is a Sakminava. The Mayam Pun Basia, Aina hygienic with the socially, spiritually. Yamna Ekoi, particularly Ekoi Roma youth singing, Kari Hajra, Koi spiritual, social, Nuaiba, Koi Nungsinava, Sakanava, Amata Oiba Wakalje, Hengakani Hives in a Kanji. Chaurakna ekar sanigani phumuk pak sauba mafam da tharamba popi panbi sing adu yanthat ramdrabadi tungda yamdrabada kani kilo lising amaga chatruk marfu mukki pothok thoktuna samasta amangbo ohelamgadabadagi phibamdagi kalhore NAF NCB Imphal East amadi West District Police Kangpokpi District Police Manga Suba IRB amadi Kuntraga Nipan Suba AR gi apunba kangbu amana Kangpokpi District ki manung channa leiba Waisai Khul Hangkoipat Khul Tengno Upai Amadi Makeng Khulda NAF ki SP Amadi ASP na Luchingduna drive asi sathakibani. Kanglai Masek Mangal Cultural Organization na Sindhu na haukibe December gi kumapan deki kuntraga mathoi phauba Mathura amadi Assam gi Goresor da pangthokiba All India Multilingual Drama and Dance Competition da saruk yaruba team amadi Tansen Award phanglakraba TS Asala tangasi Manipur Press Club da achamba thorum amaga loinana taramna okre. Hauzik amuk sanabagi pau phangbigani. Tha asigi tara humdoidigi hauduna Harauro YMC ground da satharakiba Nipan Suba Harauro Trophy State Level Village West Football Tournament ki ngasi ayuk sanakiba match ki ahanba ground da YSA Chingkhuna MZSU Maphobu Panjal ahum sonoi da maithiba pikre aduga ani suba ground da sanakiba Lamlai FC amadi YDO Khundrakpamna Panjal ahum chanaduna draw set ki ngasi sanakiba nungthil gi match da YMC Harauro Bina ANYC Awangairang Bambu Panjal Mari Anida Maitiba Piki. Ahum Suba Pupu Cup listing ni Taramapan U17 9-man A-side football tournament ki ngasi sanakiba ahanba ground the SPR FC Nongdam na Pungdombam FC bu ahum soino da Maitiba Piki loina na ani suba ground da YDS Pongdong Bamna
Longan FC bu Panjal Anida Thoiki. Ahum Suba Pupu Cup listing in Taramapan U 17-9 Men's A side football tournament ki hayeng sanagadaba match pumnamak hongdok hongjin tawre haina Paradise Yunan Pungdong Bamgi Cherol amana khangal lakli Cherol asina makhatana hairibana khul singda hojik chathariba tongan ba tournament singi quarter final amade semi final match sing phangjinabana referee gi oiba khudong sadaba leibana fixture asi tangai fadanas semdok sendin tawbani semdok laba fixture gi matung ina PGA amadi NSS na lakliba tang kunmathoi gi ayuk pung nipan taba matamda sanaragani loinana nungthil pung ama makhaida haingang FC amadi SPR amasung pung ani makhai taba matamdana Kangla FC amadi Sanamahi FC thengnagani. Youth Council Manipur Kwakaital Konjeng Laikai na sinduna chatharakiba ahanba state level under 11 4A side football tournament gi ngasi sanakiba semi final gi match ta YCM Konjeng Laikai na BMSC Malombu Trivecta 1-0 da maithiba piduna final changkhre. Amuka hana break amatang lauzari. Arun Enterprises presents the 5th Amphimpa Cup 2019 9A side football tournament only for film fraternity. Manipuri film the changes songjari ba singtagi oiba football tournament. Lakliba January gi tang kundagi hauraga January gi tang kunga tare thawba Korompat near TV Tower manakta leiba Nesu ground da pangthok jaragani. Yes to life, no to drugs. Hatta bachinjak singdagi lapthok lasi haina paujel puriba football tournament amani. Ireibak iram damsida lebiribak paipuna mangna tournament asibu miyeng taba soidena lengbiro. Welcome to Aryan Furniture House. Manipur da sajaba quality maintain tawraba makhal kayagi furniture items sing suna fanghanjari. Adongi apamba makhal gi furniture items sing khanbiyu lengsin birau Aryan Furniture House hata minuthong. Matal gi sasenaba product sing dagi cheksin biyu. Kanglai Park Spices Industry na puthokpa Majal gi atopa manaba manufacturing unit amata leizade. KSI na puthokpa Majal gi asengba products sing asibu khangnabagidama packaging da KSI logo Kanglai Park Spices Industry yaubara haina check tobiyu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiyu. Lalamung makhong takhelamam lekai Rims Road Factory Thangwaiban Sinam lekai haina thari basin taba atopa amata Majal gi asengba product natte sasinaba amasung malhanba singdagi checksin biyu hena kupa marol khangnaba lengsin birau Majal Kanglai Park Spices Industry Lalamung makhong takhelamam lekai Rims Road Factory Thangmiban Sinam lekai near Lamfelam Park natraga logon to biyu www.machalspices.com or Facebook/machalspices natraga email to birau info@machalspices.com. Break matungda pau makhata na pizari Panchakulada CRPC gi dhara chamani phumari gi makhada athingba thamkhre order si Jagadip Singha gi CBI special court na Dera Sacha Sauda gi chief Ram Rahim Gurmit pu Paumi Ramchandra Chhatrapati gi mihate Chennai haibagi maralda dandi pina bu warep lokhibadagi Chener Sarang naba tholakpa yai haibagi chingnaba leibadagi athingba ase thamkhibani Rahim hauzik punchi suppa phatok oina Rohtak ki Sunjara Jail dagi video conference ki khutang da court ta puthok kadawri case asida cheneba atopa mioi ahumna Ambala Jail dagi video conference ki khutang da court ta puthok kadawri bani Chhatrapati na Jera Sip ki mayok ta purasas haiba pauche da iruba matung da lisingani anida hat khibagi thaudok ta chenebani. White House dagi Senator Thaba senior nomination list ki matung inna US President Donald Trump na Indian American ahumbu maru oibe administration ki fampi khre Mio Singh adudi Rita Baranwala na Assistant Secretary of Energy Nuclear Aditya Bazmaina member of the Privacy and Civil Liberties Oversight Board amasung Bimal Patel na Assistant Secretary of Treasury oina pikhibani.
Sakhangdaba khutlai paiba mioi kharana ngasi ayuk anganbada Delhi gi Baldi manakta Jammu Delhi Duronto Express ta tonglakpa jatri singdagi lut tawba sing aduna train adudagi bogi B3 amadi B7 da tongba jatri kyadagi cell sanalupa ATM card na chingba lawki thaudo odu passenger amana railway portal da complaint tawrakpadagi khangba ngamkhibani Lok Sabha Mikhal Thak Haziktang Ngairaba Talak Asida BJP gi Luchingba Amit Shah swine flu naduna Delhi gi AIMS da lying chachari Amit Shah swine flu nare tabada Home Minister Rajnath na yamna thuna naba pharesanu haiba social media da Twitter da phongdokhi Ngasi numidang wairam phongkhiba pause singda kari maru eba pau yauri bagi haibadu amuktang punna khangminasi Kanglaipak ki Maira Statehood Day gamari leina na pangthokpa Women Polo Tournament Minister Karam Sham na hawdokre Citizenship Amendment Bill revoke tawdravadi Republic Day thoram boycott tawgani mahiroi sing mafam kaya da paksana bill asigi mayokta miyamna wakat mifam chathakre Manipur gi mafam kaya da paksana combing operation chathakre Kangla Pau Bivak Kudimak khwaidagi maru oiba ngaktani adubu khwaidagi maru oibadi healthcare sector ni Jayanta Marisuba Statehood Day Women Polo Tournament hokre Manipur Sports ta maming chatlagasu polo sanaroi nupi masing yamdri Sham Oinam Kendra Modern Village lauthoknaba hotnari Radha Kishore Paugzel Mioiba jati na hingli makai haksel gilamda mapangal kangkhanba darkar oi Jayanta Kumar Yum laijadaba mioi singna korta PIL tharga thengnaragani Surjit Committee Shemduna School Singi Awat Apa Yang Silli School gi awat pa infrastructure Oza Sing Pivina ba Sarkar gi midyeng Singsin Kray Aroy bada maro eba pau amuk hana pizari Laibak taruk na saruk yari ba International Women's Polo Tournament ngasi Minister Karam Siam na hawdokre Tongan ba mafam kaya da wakat mifam sathakre Siebil handoktra ba Republic Day gi thoram boycott tawrakadauri Amadi socio-economic census ki matung ina iramdam asida miyoi chada hundradi masagi yumpham leitri PIL lakadauri Ngasigidi Manipuri pau matang asta loisinjare midyeng tabiriba punamapo amuk hana khurumjari